Haukiba nomaisang numike numidang pung mga makhairom taba matamda Imphal East District Police Station gi manung chanba Hatagolapati amade Kiarlen mapada Imphal Turel Da Lupkhibadagi Thiba Khangdana Leirakhiba MD Faris Khan apokpa MD Islamuddin gi Hakchang ngase Imphal Turel Maril gi Sanjen Thong mapada gi fangbangam kre Asiba Hakchang adu SDRF tamadi police ke kambuna laukalaba matong Jenims ki miren sangda postmortem tongno bagi damak thamkre Pawasina hai Asiba Hakchang Oina Phangkhre MD Faris Khan sangayum famdagi hauzikna Kiarlen da asanbayum amada leibane Haukiba nomaising numiki nungtel pung mari makhairom taba matamda Kiarlen gi Turel mapanda mamanaba kharaga football sanaringai Imphal East District Police Commando gi kangbuna curfew thugaiduna mapal thoi haiduna tansin balakpada kiduna chenbada Imphal Turel tasin khibadagi Thiba Khangdana Leirakhibane Commando gi thawong adubu the Muslim Council Manipur MCM amade United Hatagolapati Council na akan mumong yaning da phongdok pagaluina na ngarang wakat khongjang changsin khibal leikrabane